Zaminina asumna nga uringe asida Ibemsado konthong kanthoroktuna mai makha pangna yengthorakpada Zamini bu ure. Kanano haiduna khalingaida Zamini na sanglakpada mayoknare. Zamini kauba ngamde. Ibemsana kadomdagina tawrisibo. Zaminina ai somda sathorakpani. Asi hairaga amana amabu yengba ngamnade. Ibemsasu mang oire. Mamai adu amarom da laithoki. Mapi tarang zentharai. Mapi adu daithoklaga mamai laisilai. Zamini do kari doge haiduna aisina ngasi asida laamaba haiduna khalle. Thamoi ado mai oina sakhre. Makha taaduna wa ngangnaba ngamnadare. Matam khara tumin lainai. Zaminina iruzarugera aidi nangbu unage lakpanine. Ibemsana awai barane. Zaminina mani nanga wa mata ngangna ningduna tawbani. Ibemsana adudi sangbirao. Asi haiduna Ibemsa irudare. Ani adu tungtha mangtha sanglai. Ibemsa gi mawpa adu sumangda angang langnaduna lairami. Zamini ubada katomda lengubano haiduna kawi. Zaminina ai thaba amata salubani. Ise ubaduda sangningduna somda sumsanglabani. Zamini bu amasung ani sangminarakpa adu ubada nipa asisu mamitta mapi tagadawri. Hai langsin birao. Ise tadagi khudong halo. Asi hairamlaga maninglomda Zehra khoiga lonaba domda adum chatkre. Ubu wabu maina saktuna ut oibadi nong taraga hauriba pambi singi har oiduna masanoine. Miyoibagi thamoina ut oibadi lehoriba singi marakta kanagumbana pangan mayeng tanaba oi. Ibemsagi masem khwaya sigi ihan hanbi ama leirammi. Zamini bu uraga masem madubu makhoina ningsingi. Zamini su makhoi bu uraga laikhijaba marup adubu ningsingi. Wari asina makhoi gi natte haibagi masi thadokle. Hidak thaktuna ngahak Zamini mangumna phamle. Ibemsado imungda sangduna lona kaptuna minute mari manga lairure. Makhoi asi unadabana phare haiduna unarudrabani. Ibemsana thorokduna kari tawrabagine. Zaminina karisu tawde. Nanga wa mata tananingduna tawbani. Ibemsana karino hairoba othokna taningeda. Asi haiduna nauraba thamoidagi thorakpa premgi isengi iraukon puraba sorna khaurangna Zaminida hangjarai. Mi oina pokpa haiba sigi maru oiba haibadi thamoini. Magi thamoibu mioiba magi leirang singi masakni. Ngang thorakpa wahaina leinam puba nungsit haibadani. Nungsiba haiba sina mioiba bu matau kramna phajahanbagi haiba si nungsinaba sina ngangnaba chatnaba sajat adu uraga aduk maphajaboire haiba aikhoina babokki masak oina magi ras adubu supnaba ngammi. Nungsinaba haiba sida makhal kya thokna lei. Madugi makhal adu utnabagi matam mangbadu wari tariba singi akaibu oigadra haina kibani. Larik asibu iba migidi matam mangba pamuba natte. Ani asigi thamoi ani asi tinakhidaba kanadaba lampak akang balamdamgi wangmada kalen tengpak litangai oiduna tahaduna lenkrabani. Ngasi unaba sida ningsingnabagi ihauna marep thumbare. Mollaba thamoi ani sidagi sentharakpa premgi senadudi irau khona ningnabagi iraina yangna tauraba khoimulerang anigi mapau khonbu saisak oire. Linarai wahaidi kalamgi thokpa yai. Matra phana khaidoktunasu jati mateng phana laudunasu surdi tho'u haiba yade. Ani asi ngahak mayoknaraba tungda Zaminina nongmai thengpunjabi hari khangidana. Khumai karigi khangdani. Zaminina aingondadi asigumba sida thoi. Ibemsana kari tawrabagine. Zaminina nongma mabu pokpi ne bemadugi nabagi hida ama thiba nakhoigi maning asidagi tombi bibi haibra asida sangmale.
ꯋꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯕꯦꯝꯆꯥ ꯑꯁꯤ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯑꯣꯏꯔꯝꯕ ꯇꯥꯔꯦ, ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯏꯕꯦꯝꯆꯥꯅ ꯂꯦꯞꯄꯤ꯫ ꯖꯥꯃꯤꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯖꯍꯦꯔꯥ ꯍꯥꯏꯕ ꯇꯥꯏ꯫ ꯏꯕꯦꯝꯆꯥꯅ ꯃꯥꯅꯤ꯫ ꯖꯥꯃꯤꯅꯤꯅ ꯃꯗꯨꯅꯤ, ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯨꯟꯖꯣꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯇꯕꯨ ꯉꯥꯡꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏ, ꯑꯋꯥꯕ ꯑꯣꯏ꯫ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯦ, ꯍꯪꯉꯤꯕ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯔꯨꯗꯨꯅ ꯀꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯅꯩꯅꯕ ꯆꯍꯤ ꯐꯥꯒꯗꯧꯔꯦ꯫ ꯑꯩ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯦꯡꯕꯥꯡꯉꯨꯕ ꯂꯩꯇꯦ꯫ ꯁꯩꯍꯠꯄꯗ ꯃꯊꯪꯏ, ꯀꯌꯥ ꯊꯤꯅ ꯍꯥꯏ, ꯑꯀꯤꯕ, ꯏꯀꯥꯏꯕ, ꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯁꯛ ꯆꯥꯝꯃ ꯊꯣꯛꯅ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯛꯏ꯫ ꯃꯥꯒꯤ ꯇꯦꯡꯕꯥꯡꯕꯤꯔꯣꯏ ꯍꯥꯏꯕꯁꯤ ꯎꯔꯕꯁꯤꯗ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯡꯈꯤꯗꯔꯦ꯫ ꯇꯣꯛꯈ꯭ꯔꯗꯔꯥ ꯍꯥꯏꯕꯗꯤ ꯃꯥ ꯇꯣꯛꯑꯣꯏꯗꯧꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯒꯅꯤ, ꯅꯉꯣꯟꯗ ꯂꯥꯛꯄ ꯌꯥꯏ꯫ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯏ, ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯒꯦ? ꯏꯕꯦꯝꯆꯥꯅ ꯈꯪꯗꯦ, ꯀꯝꯗꯧꯁꯦ ꯍꯥꯏꯕꯒꯦ? ꯖꯥꯃꯤꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯊꯤꯅ ꯍꯥꯏꯍꯟꯗꯨꯅ ꯗꯥꯏ ꯍꯟꯅꯕ ꯇꯧꯁꯤꯔꯥ? ꯃꯁꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤꯅ ꯍꯪꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯕꯦꯝꯆꯥꯅ ꯖꯍꯦꯔꯥꯒꯤ ꯂꯝꯆꯠ, ꯃꯕꯨꯛꯆꯦꯜ, ꯀꯨꯟꯖꯣꯕꯨ ꯃꯄꯨꯛꯇ ꯀꯥꯎꯗꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯥꯃꯤꯅꯤꯗ ꯂꯤꯔꯤ꯫ ꯖꯥꯃꯤꯅꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥ ꯑꯁꯤꯗꯤ ꯃꯥꯡꯕ ꯇꯥꯔꯦꯅ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯎꯅꯕ, ꯍꯥꯏꯐꯦꯠꯇ ꯋꯥ ꯑꯃꯇꯪ ꯉꯥꯡꯅꯈꯤꯕ, ꯍꯥꯏꯅꯈꯤꯕ, ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪ ꯐꯪꯈ꯭ꯔꯕꯗꯤ ꯇꯣꯛꯑꯦꯅ ꯑꯗꯨꯗꯤ꯫ ꯅꯪꯒꯤ ꯋꯥ ꯇꯥꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯑꯩꯃꯛꯁꯨ ꯏꯄꯨꯛ ꯑꯁꯤꯗ ꯇꯥꯊꯤꯕ, ꯍꯪꯒꯣꯏꯕ ꯄꯣꯛꯇꯦ꯫ ꯅꯪꯒꯤ ꯋꯥꯉꯥꯡꯅꯔꯥ? ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯔꯝ ꯆꯠꯂꯥ? ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯀꯤꯁꯤꯜꯂꯛꯑꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤ ꯑꯗꯣ ꯄꯪꯅꯣꯛꯇ ꯅꯣꯛꯂꯦ꯫ ꯏꯕꯦꯝꯆꯥꯒ ꯖꯥꯃꯤꯅꯤꯒ ꯃꯈꯣꯏꯅ ꯇꯧꯒꯦ ꯅꯤꯡꯕ ꯊꯕꯛ, ꯊꯤꯡꯒꯦ ꯅꯤꯡꯕ ꯂꯝꯕꯤ ꯑꯄꯨꯝꯕ ꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯥꯡꯕ ꯃꯈꯩ ꯉꯥꯡꯅꯔꯒ ꯃꯥꯒꯤ ꯑꯋꯥꯕꯕꯨ ꯈꯜꯂꯨꯗꯨꯅ ꯏꯕꯦꯝꯆꯥꯅ ꯖꯥꯃꯤꯅꯤꯗ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯌꯨ, ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯇꯤꯟꯒꯤ ꯗꯨꯀꯥꯟ ꯑꯍꯥꯡꯕ ꯀꯥ ꯑꯃ ꯂꯩꯕꯁꯦ, ꯑꯁꯤꯗ ꯑꯍꯜ ꯑꯅꯤꯃꯛ ꯂꯩ꯫ ꯅꯤꯄꯥ ꯑꯗꯨꯅ ꯆꯍꯤ 60 ꯁꯨꯔꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯈꯤꯠ ꯀꯜꯂꯤ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯀꯕꯨꯏ ꯂꯩꯁꯥꯕꯤ ꯑꯃꯗ ꯖꯥꯠ ꯇꯥꯔꯛꯏ ꯍꯥꯏ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯤꯡꯅꯕ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯒꯤ ꯀꯥꯗꯗꯤ ꯅꯨꯡꯗ ꯍꯛꯄ ꯃꯌꯦꯛꯀꯨꯝ ꯂꯦꯡꯗ ꯃꯥꯜꯂꯤ, ꯀꯅꯥ ꯑꯃꯒꯤ ꯀꯥꯗꯗꯤ ꯏꯁꯤꯡꯅ ꯏꯕ ꯃꯌꯦꯛ ꯑꯣꯏꯅ ꯊꯣꯛ ꯃꯥꯜꯂꯤ꯫ ꯀꯕꯨꯏ ꯂꯩꯁꯥꯕꯤꯗꯣ ꯆꯍꯤ 3-4ꯗ ꯄꯥꯟꯅꯔꯒ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏ꯫ ꯑꯀꯣꯟꯕꯗ ꯃꯨꯁꯂꯃꯥꯟ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯑꯃꯨꯛ ꯂꯧꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯨꯁꯂꯃꯥꯟ ꯃꯆꯥ ꯑꯉꯥꯡ 2-3 ꯌꯣꯛꯇꯨꯅ ꯄꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯎꯔꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯠꯅꯕ ꯍꯧꯔꯦ꯫ ꯆꯩꯐꯝ ナꯏꯅ ꯌꯩꯕꯤꯔꯦ꯫ ꯍꯧꯖ ꯑꯣꯏꯔꯦ, ꯃꯃꯩꯗ ꯃꯀꯣꯛꯁꯨ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯇꯥꯟꯊꯣꯛꯂꯦ꯫ ꯑꯍꯜ ꯑꯁꯤꯗꯤ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏ꯫ ꯃꯩꯇꯩ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ, ꯄꯣꯛꯂꯝꯕꯁꯤꯡꯅ ꯗꯨꯀꯥꯟ ꯑꯍꯥꯡꯕꯁꯤ ꯄꯤꯕꯤꯗꯨꯅ, ꯆꯥꯅ ꯊꯛꯅꯕ ꯄꯤꯗꯨꯅ ꯊꯝꯕꯤ ꯃꯥꯜꯂꯦ꯫ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥ ꯆꯥꯏ, ꯃꯨꯁꯂꯃꯥꯟꯒꯤ ꯁꯦꯕꯥ ꯇꯧꯔꯦ ꯍꯥꯏꯅ ꯍꯨꯟꯕꯤꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯄꯪꯅꯪ ꯅꯪꯈ꯭ꯔꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯆꯪꯕ ꯌꯥꯗꯔꯦ꯫ ꯃꯨꯁꯂꯃꯥꯟ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯂꯣꯟꯅ ꯆꯥꯅꯕ ꯄꯤꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯅꯈꯣꯏꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯃꯤꯅꯤ ꯍꯥꯏꯔꯣꯏ ꯍꯥꯏ ꯃꯥꯜꯂꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯦ꯫ ꯅꯤꯡꯅꯕ ꯍꯥꯏꯕꯁꯤꯅ ꯀꯅꯥ ꯑꯃꯒꯤ ꯀꯥꯗ ꯀꯌꯥꯗ ꯐꯖꯔꯤꯕ꯫ ꯃꯨꯁꯂꯃꯥꯟ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯈ꯭ꯌꯥ ꯇꯧꯗꯨꯅ ꯑꯍꯜ ꯑꯁꯤꯕꯨ ꯊꯥꯛꯏ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯑꯍꯜ ꯑꯅꯤ ꯑꯁꯤ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯤꯄꯥꯗꯨꯗꯤ ꯆꯠꯄ ꯉꯝꯗꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅꯤ ꯚꯤꯈ꯭ꯌꯥ ꯇꯧꯖꯕ ꯉꯝꯃꯤ꯫ ꯃꯨꯁꯂꯃꯥꯟ ꯍꯅꯨꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯙꯔꯃ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯊꯣꯛꯎꯔꯕꯗꯤ ꯑꯍꯜ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯈꯜꯂꯨꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯈꯨꯝꯃꯛꯏ, ꯃꯁꯤꯅꯤ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯋꯥꯗꯅ ꯏꯊꯧꯕꯨ ꯑꯋꯥꯕ ꯀꯤꯗꯨꯅ ꯋꯥꯗꯅ ꯂꯣꯏꯊꯣꯛꯎꯕꯗꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯃꯨꯊꯠꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯟꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯏꯊꯧꯒꯤ ꯃꯔꯛꯇꯒꯤ ꯑꯔꯨꯕ ꯂꯩꯀꯨꯠ ꯀꯣꯡꯒꯨꯠꯇ ꯂꯩꯔꯤꯕ ꯋꯥꯕꯒꯤ ꯁꯔꯨꯛꯅ ꯍꯦꯟꯕ ꯑꯗꯨꯇꯕꯨ ꯈꯟꯗꯨꯅ ꯂꯣꯏꯊꯣꯛꯄꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯑꯃꯁꯨꯡ ꯑꯔꯨꯕ ꯑꯁꯨꯛꯄ ꯂꯨꯞꯅꯨꯡꯗꯒꯤ ꯈꯨꯟꯕ ꯃꯅꯤꯃꯨꯛꯇꯥꯒꯨꯝꯅ ꯑꯃꯥꯡ ꯑꯇꯥ ꯂꯩꯇꯦꯗꯣ꯫ ꯂꯨꯈ꯭ꯔꯦꯅꯦ, ꯑꯁꯤꯅ ꯍꯥꯏꯔꯤꯕꯅꯤ, ꯎꯗꯤ ꯎꯇꯣꯜ ꯅꯧꯔꯕꯁꯨ ꯃꯀꯣꯛ ꯂꯤꯕꯅꯤꯅ ꯐꯩꯗꯣ꯫ ꯃꯤꯑꯣꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯅꯪ ꯑꯩꯃꯛ ꯂꯩꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯨꯟꯖꯣ ꯍꯥꯏꯕꯁꯦ ꯑꯊꯥꯞꯄꯁꯨ ꯅꯠꯇꯦ, ꯀꯔꯝ ꯃꯥꯡꯍꯟꯁꯤꯒꯦ? ꯑꯗꯨꯝ ꯇꯣꯛꯑꯁꯤꯅꯦꯀꯣ꯫ ꯏꯕꯦꯝꯆꯥꯅ ꯐꯅꯤ ꯍꯥꯏꯗꯨꯅ
matang asida anigi wa tanaba loire. Kunjodi maikai khudingda horaba lairaba jiba gumkhre. Kari upaina Zahra gi khongul ligadagi khanbada matamdana machatli. Kolkata da lairik tamduna leiriba magi marup amabu mamaida ningsinglakli. Mamagi saba loiraga Kaline, Kalamne, Kunjone ahum tinaduna wa tanaba hokre. Kunjona kari igadagi hangi. Kalam Kalina ningibadu iyu hai. Kunjona ningibasi iba honei khangi. Kari lona wahaina igadagi haide. Magi asingba tarabudi aigi apangba amana mahenkre. Magi marup Kolkata da college tamlibaduda Kunjona lairik asi irakle. Asakpa maitan mayamna paibadu mangaire. Awaba magi mathakta awaba magi nungaitaba ningba kaibadu ngata phayom isille. Awaba ne henkiduna iriba lairik adu lairik oidare. Paaduna yengbada Kunjona lairik oidare haibadi khangi. Kari wahaina karamba nateina karamna tashinaraga magi wa nungsi adu phongdoktuna asumba phajaba magi mangalu oigadaba sithi haibadu thokadage haibadudi khanbai thoktare. Amuk segai manga tararak sure. Ira segaira hapta ani sure. Masimadi oiragada male haiduna amuk ire. Iraga paaduna yengi. Wahai ama hek hapi. Masit ama mukai. Aphotpa wahaina leirong sare. Akakpa maktana masa oire. Amuk handuna paabada aiba mana papham khangdare. Segaiduna puhun hundokle. Manaba maraktagi khanbada khanpham khangdraduna mamaida ifat phattaba malauduna tokpagum amuk halaroi haina leptuna makhagi iriba sithi asi irakle. Khalaga koizomba thengnare. Marup loi prithithak asida hauba napibu nongdol liklana mapung phali. Mataw asumna nangi nafamda sejet asi iduna aigi pukning mahayan zabadu imit asina uzaningi. Tarariba likla adusu atopa nate prithibidagini. Lona mapung phaba ngamdraba aigi wa asibu nangna amuk mapung phana saduna laubigini haina khanjari. Jagat asida laibak thiba haibasi kanasu leiba nate. Adumakpu aigidi matamna khudong thiba haibadu thokle. Iraipak thadoktuna chatkhiba natana kainabagi laibak thiba adu phangadabani. Adubu aina phangi. Sangsara sida mingonda thokpa thabakpu aingondadi thoklaroi haiduna harauba masung awaba kauba marup asibu aina kauthokpa ngamde haina ai yazare. Sumdi haiduna sum thokubasu ahing nungthil haiduna khainaribanina yaba thoktare. Atabana awubagumna wade. Awubana asokpagumna sainakhol phangba natedo. Ataba awuba madi wakhal tawba ngammi. Asokpa madi wakhal mangi. Hauzik aibu kari tawsige haiba ai khangba ngamdare. Maigi haunababu mai magi manungda sanglaga sai. Sou thenguraga poi. Maidagi thaptoraklaga maisa tamba haunai. Aigidi onthokpani. Thaptoklaga sakpa hengalakle. Onthokpa maisa langle. Hauzik ima kana nari. Pharakani haibagi asasu udare. Nangna uribadu mangai. Amagi marum thopningai leitaraba saklaba lampak lengoi lamdam oiraba aigi sangsarni. Asaba lengoida ikhong asi khuu yona puthare. Isada mairi puraba nungsitki mapaina tattana yairibani. Sorda mairi honjanduna manung mapal phauna saklaba aigi ipokni. Ipoki nongdam thirakpa nungkai oiraba punsi asigi mathakta mairi thoktaba maikhu kadaba mayamana athapadagi saklare. Thapna leiduna amuksu sakpa mai asidi angakpani. Indri puba yadare. Asibu karino. Aigi hanagi mai atayado anauba magi awaba khangbada awaba mabu wadaba tare. Athapadagi sai. Naknaraga kokadra haiba wakhal maset asidana hidak amadi maibu oiduna aine hingjaba mangaire. Nangna kari upai tawbigadagi. Ikokta thongba arumba potka loinaraduna haugatpa ngamdraba isabu ikhutna ikhong khuda sauduna isabu isana tengbangjaduna
ꯍꯧꯒꯠꯄꯒꯨꯝꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯏꯕꯅꯤ꯫ ꯅꯪꯒꯤ ꯂꯝꯗꯝꯗꯅꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯍꯦꯛꯎ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃꯅ ꯑꯩꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯎꯔꯨꯕꯅꯤ꯫ ꯃꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯏꯈꯪ ꯈꯪꯗꯕꯅꯤ, ꯈꯪꯗꯗꯨꯅ ꯎꯔꯨꯕꯅꯤ꯫ ꯊꯥꯖꯗꯕ ꯑꯩꯕꯨ ꯅꯪꯅ ꯗꯣꯁ ꯇꯧꯕꯤꯒꯅꯨ꯫ ꯍꯧꯅꯕꯗꯤ ꯏꯃꯥꯟꯅꯕ ꯂꯣꯏꯅꯔꯛꯄ ꯏꯊꯛꯀꯤ ꯑꯍꯜ ꯑꯃꯁꯨꯡ ꯏꯈꯥꯒꯤ ꯑꯉꯥꯡꯕꯨꯁꯨ ꯇꯤꯟꯅꯔꯛꯄꯒꯤ ꯅꯤꯡꯅꯕꯕꯨ ꯍꯧꯅꯩ꯫ ꯃꯥꯕꯨ ꯇꯤꯟꯅꯔꯨꯕ ꯃꯤꯁꯨ ꯅꯠꯇꯦ, ꯋꯥꯍꯩ ꯑꯃꯠꯇꯒꯤ ꯑꯣꯏꯔꯕꯁꯨ ꯈꯪꯅꯕꯕꯨ ꯅꯨꯡꯁꯤꯅꯩ꯫ ꯈꯪꯅꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯥꯗꯤ꯫ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯂꯃꯟꯒꯤ ꯈꯪꯖꯕ ꯍꯧꯅꯩ꯫ ꯃꯥꯗꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕ ꯃꯤꯗ ꯃꯋꯥ ꯍꯩꯗꯅ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯂꯨꯅ ꯇꯧꯖꯕ ꯅꯤꯡꯖꯕ ꯍꯧꯅꯩ꯫ ꯑꯗꯨꯁꯨ ꯑꯩꯅ ꯃꯥꯕꯨ ꯃꯪ ꯐꯥꯎꯕꯗ ꯎꯗ꯭ꯔꯤꯕ ꯃꯤꯅꯤ꯫ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ, ꯏꯋꯥꯍꯩ ꯑꯃꯠꯇ ꯌꯧꯈꯤꯗ꯭ꯔꯤ꯫ ꯑꯁꯤꯗ ꯃꯥꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯉꯨꯔꯤꯕꯅꯣ? ꯃꯁꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯈꯪꯉꯨꯕ ꯍꯥꯏꯕꯗꯤ ꯈꯪꯅ ꯀꯣꯟꯅ ꯇꯤꯟꯅꯔꯨꯗꯅ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯕꯒꯤ ꯑꯊꯥꯞꯄꯗꯒꯤ ꯑꯩꯕꯨ ꯆꯥꯛꯂꯤꯕ ꯃꯩꯁꯥ ꯑꯁꯦ ꯃꯄꯥꯎ ꯑꯃꯇꯪ ꯇꯥꯔꯒ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯃꯇ ꯃꯉꯥꯏꯔꯦ꯫ ꯈꯪꯅꯗꯕꯅꯤꯅ ꯍꯪꯉꯨꯗꯦ, ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯈꯥꯡꯉꯤꯒꯗꯔꯥ? ꯃꯗꯨꯁꯨ ꯑꯩ ꯈꯪꯉꯨꯕ ꯉꯝꯗꯔꯤ꯫ ꯃꯥꯒꯤꯗꯤ ꯈꯪꯗꯔꯦ, ꯑꯩꯒꯤ ꯏꯪꯖꯅꯕ ꯎꯄꯥꯏ ꯑꯩꯅ ꯉꯝꯖꯗꯔꯦ꯫ ꯃꯋꯥ ꯃꯄꯥꯎ ꯇꯥꯗ꯭ꯔꯤꯉꯩ ꯂꯝꯗꯝ ꯇꯥꯝꯅꯔꯤꯉꯩꯗ ꯋꯥꯔꯕꯗꯤ ꯅꯛꯅꯔꯒ ꯀꯣꯛꯀꯗ꯭ꯔꯥ? ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯖꯔꯤꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯔꯦ꯫ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯎꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯍꯨꯟꯗꯣꯛꯄ ꯉꯝꯗꯔꯦ꯫ ꯋꯥꯅꯕꯅꯤ, ꯀꯩꯗꯧꯒꯗꯕꯅꯣ? ꯍꯨꯟꯗꯣꯛꯀꯦ ꯈꯜꯂꯔꯣꯏ꯫ ꯈꯜꯂꯨꯕꯗꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯂꯒ ꯊꯥꯡꯃꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯐꯖꯕꯗꯣ ꯑꯩꯒꯤ ꯑꯃꯝꯕꯗ ꯃꯥꯒꯤ ꯃꯌꯦꯛꯅ ꯃꯔꯥꯈꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯪꯗꯔꯦ꯫ ꯂꯝꯗꯝꯗꯤ ꯃꯔꯨꯞ ꯂꯣꯏ ꯅꯪꯒꯤꯅꯤ, ꯈꯪꯁꯨ ꯈꯪꯗꯔꯦ꯫ ꯑꯩꯅ ꯊꯤꯔꯨꯕꯗꯗꯤ ꯈꯪꯂꯔꯣꯏ꯫ ꯅꯪꯒꯤ ꯃꯤꯅ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪꯒꯤꯗꯃꯛ ꯌꯦꯡꯕꯅ ꯑꯩꯒꯤꯗꯃꯛ ꯎꯄꯥꯏ ꯌꯦꯡꯅꯕ ꯅꯔꯝ ꯃꯆꯥ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯇꯪꯒꯤ ꯃꯤꯁꯛ ꯇꯥꯛꯄꯤꯔꯛꯎ꯫ ꯆꯍꯤ ꯑꯃ ꯐꯥꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯉꯨꯗ꯭ꯔꯕꯗ ꯅꯪꯉꯣꯟꯗ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯏꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯃꯔꯨꯞ ꯈꯧꯔꯥꯡꯂꯕ ꯁ꯭ꯔꯤ ꯀꯨꯟꯖ ꯕꯤꯍꯥꯔꯤ ꯁꯤꯡꯍ꯫ ꯀꯣꯄꯤ ꯑꯃ ꯂꯧꯔꯦ꯫ ꯂꯩꯀꯥꯏ ꯃꯅꯥꯎꯁꯤꯡ ꯑꯃꯇꯪ ꯊꯤꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯗꯥꯒꯔꯗ ꯊꯥꯍꯟꯒꯦ ꯍꯥꯏꯅ ꯑꯉꯥꯡ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯖꯥꯃꯤꯅꯤꯅ ꯂꯥꯛꯄꯗ ꯆꯤꯊꯤ ꯑꯁꯤ ꯊꯦꯡꯅꯔꯦ꯫ ꯄꯥꯗꯨꯅ ꯌꯦꯡꯉꯨꯔꯦ꯫ ꯖꯥꯃꯤꯅꯤꯅ, ꯍꯔꯦ ꯍꯔꯦ, ꯀꯣꯏꯅ ꯊꯤꯔ ꯃꯥꯜꯂꯦꯗ ꯂꯝꯕꯤꯁꯤꯗꯤ꯫ ꯆꯤꯊꯤ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤꯔꯥ? ꯑꯃꯨꯛ ꯏꯒꯗꯕ ꯃꯔꯩ ꯇꯧꯒꯅꯨ ꯍꯥꯏꯅ ꯈꯥꯝꯁꯤꯔꯥ? ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯈꯥꯝꯕꯒ ꯌꯥꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯔꯒꯗꯕꯅꯤ, ꯌꯥꯗꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯝꯂꯤꯕꯅꯤ꯫ ꯃꯤꯅ ꯅꯤꯡꯕꯗꯤ ꯃꯤ ꯑꯣꯏꯅ ꯈꯥꯝꯗꯨꯅ ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇꯔꯦ꯫ ꯂꯥꯏꯅ ꯈꯥꯝꯕ ꯑꯣꯏꯅ ꯈꯥꯝꯂꯒꯦ, ꯁꯥꯕꯒꯤ ꯁꯥꯕ ꯂꯥꯏ ꯁꯥꯔꯒꯦ꯫ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯥꯃꯤꯅꯤꯗꯣ ꯀꯨꯟꯖꯣꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯁꯣꯟꯕ ꯃꯃꯥ ꯐꯥꯎꯕ ꯎꯅꯔꯝꯗꯅ ꯀꯨꯟꯖꯣꯒꯤ ꯂꯥꯏꯔꯤꯛ ꯁꯪꯗꯒꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯖꯥꯃꯤꯅꯤꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯗꯣ ꯑꯉꯥꯡ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯁꯪꯗ ꯆꯪꯂꯛꯂꯦ꯫ ꯆꯤꯊꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯗꯨꯅ ꯌꯦꯡꯉꯦ꯫ ꯄꯨꯊꯛ ꯊꯥꯔꯦ꯫ ꯅꯞꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯤꯟꯅꯔꯦ꯫ ꯁꯦ, ꯄꯩꯁꯥ 5ꯁꯤꯅꯅꯦ ꯇꯤꯀꯦꯠ ꯑꯃ ꯂꯩꯌꯨ꯫ ꯑꯁꯤꯗ ꯅꯞꯁꯤꯜꯂꯨꯀꯣ꯫ ꯄꯩꯁꯥ ꯑꯁꯤꯃꯅ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯎ, ꯈꯔ ꯊꯥꯗꯔꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯅ ꯂꯣꯏꯕꯗ ꯃꯃꯥꯒꯤ ꯁꯦꯕꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫